Manipuri theatre amadi Shumang Leela gi masak nairaba mishak ama oiriba Naba Wareppa Padmashri Awardee ngasi ayuki ahing nongyai matung pung 12:30 taba matamda Shija Hospital da masagi anaba amadagi leikhidre Inkumza lising amaga chamapan nifumathoida hauba marak thingel ngangom laikai da pokke masagi chahi marfuni thoi sukre saknairaba personality asi theater amadi Shumang Leela gi director sune Theatre Center Manipur gi president oina thau pubirame academic sub committee Manipur state Shumang Leela council gi chairman su oibirame Sahi Yankai Mangarom Shumang Leela amadi theater da kathoktuna lakpaga loinana tongan tongan ba mana kaya su fangke Shumang Leela lai gi macha ngasi di khangle Japan lan naton chabi gi basanta amade atai lila kaya ge director oibirame Manipur state Shumang Leela council gi maikai dagi state ki thakta awaba phongdorakle Masigi mathakta cultural workers and activists forum Manipur nasu ngasi ayuk hauba marak irom lekai chingtham mantopta awaba phongdokpagi mifam ama pangthoktuna leikhidrebagi mafamda minute ani tumina leptuna awaba phongdokre Manipur Shumang Leela Council